Nupasingna luhongliba asi minai nupi ama luhongba nattabana mapuroiba singsu Yumgi Thabakta Chap Mannana Thoudang Louminnagadabni haina Supreme Court na phongdokre Ngasigi khongbu ama oinaba minai nupi amadi luhongba nattabana Supreme Court na ngasi chak thongba sengba amasung phisu phicambagumba Yumgi Thabaksinda mapuroiba su Chap Mannana Louminnagadabni haina phongdokre Karnataka High Court na takiba order amasungna duna Nupa amana tharakiba case ta ofam asi Justice Bikram Nath amasung Justice Sandip Mehta anigi bench amana takibani otpa naiba haibadi cruelty gi ground da tharakiba case amada Nupa aduda trial court na pikiba khainabagi order adu Karnataka High Court na kakhatkibani Apex Court ta tathakiba case adugi hearing da Nupa adugi maikei da lepkiba counsel na haiki party anigi marakta yasinna ba akiba mediation adu fail oikre mahakna hai nupa amasung nupi adu ke luhongba adu inglising ani ga taraga terki me thada pangthoki makhoi ani inglising ani taraga mapandagi tongan tongan leinarakre nupi aduna nupa asiga khaidokna ba pami trial court na otpanai ba cruelty gi ground da khainaba adu ayaba pikre haina council aduna apex court ta haiki bench aduna otpanai ba cruelty asi yes asida maral siba ama oina pukhalakpa oigani nupa adugi makai da lepkiba council na hai nupi adugi chana lonchat adu mong tade amasung chak ensang thonglamde nahak sumasi punamak Chap Mannana mong da saruk yaminagadabani chak thongba setpa sengba phiju phijam punamak tawminagadabani haujikki matam asi hanaga manadrabani haina Justice Nath na hairaduna High Court na madu otpanabagi cruelty gi ground ama natte Adomna minai nupi ama luhongba natte adomna punsigi khongbu ama oina luhongkhibani haina Justice Mehta na haiki bench aduda makoi animak government school amada thabak tawbani haiki makoi animak court ta lakna bakhanganki makoi da akhoina wa haiba pami haina bench aduna haiki case asigi hearing lakniba April 19 ta lepre amasung party animak court ta lakna ba sukhangankhre